Retd IPS and Socio political commentator P.Sonamani na Leikhidabada Manipur People's Front MPF na thamoi sokna awaba Phongdorakli Imphal West District ki manung chana leiba thangmaiban Hizam Dewan Likai da leiramba Retd IPS and Socio political commentator P.Sonamani hairaga khangnaba oza sina masagi anaba amana maram oiraga Langol da leiba Shija Hospital gi ICU da leirakpa adu July 18 gi nungthil pung 3:10 taba matamda Leikhidabada Manipur People's Front MPF na thamoi sokna awaba Phongdorakli amadi Leikhidabagi imung manungna nanghoriba awabadasu saruk yari haina MPF na thadorokpa cherolamana khangalagli ozana Leikhidabasi Manipur miyamgi amuk khanna menkatpa ngamlaroidaba amasung oza kumbasi amuk khanna taibang panda khongdabiraklaga lamjing lamtakpiramko thawai yaudraba oza chatkrabada MPF ki oina so mangjabani mahakna hingdigai matamda Nagaland Police tagi SP oina retire tawlakraba matung Manipur da tholaktuna tongan ba civil society organization singa khusamnaduna Manipur gi mapanda sojaiduna Kunda Kraba Singh Punchin Naba tongan ba Mapangi State Singh Amadi Mapan Leba Kayada Manipuri Singh Punchin Naba Yamna Kanna Hona Biramki Mahagasi Maripak Maram Dambo Tamoy Siang Nuksiba Manipur Kunaina Sothariba Hiram Kayada Kutin Tinduna Takpa Madi Constructive Oiba Suggestion Kaya Tautuna Ahongba Puraknaba Choktaba Naidana Honaram Kiba Mishakamani Mahak Masagi Hakchangna Anaye Kaya Mayok Naba Leirabasu Kangjinduna Leibaki Damak Choktaba Leitana Taudang Yarakiba Atangba Mishakamani Mahakna Leikhidabasi Amuk Hanna menkatpangam laroidaba ama oina lehuragani